Central Forces Laibiranu Haiduna Tidim Lambida Yamlabam Yamna Chief Minister Banglo Tamna Thomzilakre. Lamdamasida ing tapa purakpangamdaba ruling politicians singna khudakta makoina pairiba pham madudagi resign toba mathau tai haina taragi saisugi convener khaidem mani na haikre. Angang ani hatpada chenaba phare haribasi kayam yamna achumbano haina JFD gi convener Jitendra Ningombana hangli. Amasung curfew thugaiduna lambida lakpasing police na mayum da halankre. Kurumzari ISTV News meeting tabiru sing butaram uksari hauju mapung oiba paw pizari. Central Forces Laibiranu Haiduna Tidim Lambida Yamlabam Yamna Chief Minister Banglo Tamna Thomzilakre. All Manipur United Club Organization Amuko, Manipur Students Federation MSF, All Manipur Women's Voluntary Organization Amawabha, PLM-PAM Koharna Puna Kusam Naraga, Kwakatil the Labor Mukogi Office Manaktagi Lakiba, Miyamgi Kongchat Aduna, Misang Mikai Naiba Central Forcing Han Kro Haiba Kolau Lauraga Lakpada, Tidim Lambigi Hodam Lerek Mapada, Central Armed Police Force Wediba, Rapid Action Force, Assam Rifles Samasung, Army Galoinana, Manipur Police na Tatpadagi, Makata na Satan Kidre. Kongchat Adu Makata na Chief Minister Banglo Yauna Chang na Nabahonarapatagi, Amuko, MSF, Amawabha, PLM-PAM, Kohar Gilusing Masing, Kangat Laga, Chief Minister Unanaba Chatki. Samurau Naurem Apunba Mera Paibi Amadi, Horebi Mera Paibi Singna Samurau Kaitel Dagi Horaga CM Banglo Tamna Sanana Honarakpada, Mayang Infal PSK SDPO Madi Wangoi PS Police Personnel Singa, Yamlaba Mera Paibi Singa Muknar Batungda, Samurau Lamhangi, Mayai Thong Mapadagi, Hena Satan Kidre. Madugi Matungda Mera Paibi Singna, Paumi Singa Fongdorapada, Ikang Kanghodana, Tronglaubi the bomb capsulaktuna, Piklib Angangani Hatkiba du, Pananaba, Manipurgi Chief Minister na Pung Kunmari Thakiba du, Ngarang Loikre, Nasi Manipurgi Mapam Kaya the Horokpa Ihogi Manungchana, CM Banglotam na Chalaga, Manipurgi Mapima Pani Haina Ladiba, Kutung Pulaga Ladiba Lusing Basing, Maitay Nupising Gitona du, Kangange Haidina Chatpani, Central Force Lane Lana Karigidamakta, Cookie terrorists in a bomb Kablak Libano, Central Forcing the Hazabalitre, Madugi Mahota State Forcing Bu, Mathauta Handiro Haiki. Malom Amadi Maitram Maira Paibi Masung Club Singna Sinduna Tronglaubi ki Thodok the Chenaba Sing Cherak Pigadabani Haiduna Angang Sing Yauba Kongchat Satkre Tronglaubi Awang Lekaida Tav the Tamoi Shok Pa Thodok Amoina Yum the Tumlaga Lejaba Angang Ani Kuki Militant Singna Bom Pok Hai Handuna Hatpi Kiva Thodok Adu the Chenaba Kuki Militant Singi Matakta Action Lokat Kadabani Haiduna People Alliance for Peace and Progressive Manipur Papamna Matam Kaktana Chara Henbagi Kongjang Junction Kibamatung Yamlaba Koshau Narbam Yamna Malom Awangda Chataba Mass Hunger Strike Sarukamoina Ngasi Malom Tulihan Awang Laikai Ibudo Pakang Bagi Laibungda Pullaba Matungda Airport Fauba Angang Sing Yauna Miyamgi Kongsat Amasat Kre Kongsat Aduda Angang Hatpa Yaning de Haiba Kolau Lauki Lamdamasida Ing Tapa Purakpa
ngamdaba ruling politician singna khudakta makhoina pairiba pham adudagi resign toba mathau tai India lengaka merger agreement tawduna Union of India da tinkiba Manipur hiramamata da thugaiba ngamde Article 3 gi matungina Parliament ta warep lawduna state ama thugaiba ngamlabasu Article 363 gi matungina Manipur amadi Tripura bu maseta na thugaiba ngamde haina Taragi Saisugi convener suwediba senior advocate Khaidem Manina Paumising unabada Fongdorukli. Wafam Singasi Mahaki Yum the Pangtok Paugi Mipam Amada Fongdokibani. Khaidem Manina Makata Raduna, Hosik Lamdam Sigimiam Kudong Chadaba Piba Mamada, Wana lady, Maitena, Kukida Madi, Kukina Maiteda, Honaruba Nataba, Atsumgi Reli Mana, Maram Weraga, Tolakiba Irangni, Masi, Indian citizen Nataba, Mapandagi Sangshilakpa Kuki Sing Tokan Bani. India lengak nasu thokliba thodok asi yengduna leibagi irang asi chauthorakpani ngarang nahan trong lobigi mafam amada kuki singna bom kapsinduna angang ani tamthin hatok piki masi miyoibagi khunai da sanna daba thong amani haiki hiram asiga mari leinana pendraba miyamna manak nakpada leiba CRPF na karigumba khongthang amata lokhate haiduna Kongjang Sangsin Bada CRPF na Nomaina Kapada Mioi Kuntaruk Shokpagi Manongda Hosik Fawbada Mioi Ohum Sikre Angang Anidu Tharaga Punna Mioi Mangalai Hidre India Lengakta Manipurda Merger Agreement ki Khutiek Piduna India da Tinkiba Matamdagi Horaga Manipurda Makhal Makha Kayagi Lo Afaspana Singbasing Thamdinduna Lamdamasigi Miyam Kamtengna Waduna Lakpani, Nasisu Tokle Irang Shina Maram Waraga, Lamdam Sigi Miam, Kamtengna Wari, Apikpa Angang Yauna, Bom Kapsan Duna, Halakpa Sida, Indiagi Prime Minister Madi Home Minister na Awaba Fungdupagi Warol Amata, Tolak 3, Masisu Laibak Thivani, Hiramasida, India Masung State Lengak na Tumin election from Tokte, Angang Anigi ex Gracia Piragani, Haibana, Waroshin Nate, Sapsaba Kongtang Lokatuna, Maduda Chenariba Mio Sing Paduna, Cherak Piba Habasi, Lengaki Topam Topa Matoni, Lengak na Angang Aniasi, Hatpada Chenariba, UK, NAG Mio, Hum Pare Haribasi, Mayek Sing na Haibating na de, Kanagumana Pariba Mio Singasi, AI gi Photoni Hainasu Hainari. Kadai dagi Faribano Haibasu Tingnadri, Palibalengak Asina, Miamgi Interesta, Tabuk Junction Bamato Tai, Hiramasida, Marik Chumba Inquiry Tohan Basu, Mato Tari, Lamdamasida Ladiba, Lawyer Sing Nasu, Hiramasigi Matangda, Kari Kongtang Lokat Payabagi Haibadu, Kanagani, Lamdamasigi Miam Nasu, Pen the Bagi Kongjang Junction Bada, Akayato Yaudana, Democratic Web Kongjang, Sanction View, Haiki. I couldn't so much local laga natraga, Lana Kangup Amana Taraga, Judicial Inquiry Tovernaba. Angang ani hatpa adugibuna okay mass combing operation military crackdown naibedo madu sarkarna order pibo ngamdragadi topam tokpudu tawdragadi court na direction pehen megi mathok tai madu aikoina judiciary gi kangbuta takna reraga topam thoi aduna asigumbagi tanja sida aikoi punamakna gyam tana mathau maram khangdana mai thaba amama tawba hingsa tawba chi chumde adugi mahutta Democratic Waiba movement that could allow Dana, Aduga Kong Dana, Aduga Dharna Taudana, the Wakat Mipam Taudana, protest meeting Taudana, Amna democratically Waiba Mong the Iron Yabamong the Tabuk Junction Bam Toy, legal professional Lady Bapuna Manasu, Ain Yoiveda Kalitoba Yabagi, have said, Sarkar da, court na direction Pianaba, High Court Amasung Supreme Court na, direction Pianaba, legal professional labor. Ichili now China sing so na pam thoi and it's minor thamjage Angang ani hatpud chenaba phare haribadu kayam yamna achumbano wafamadu dramani miyamna su asengba khangdringaida themlakpada fangtharoshi haina JFD ki convener Jitendra Ningomban haikre Wangkai Leshram Laikai da leiba campaign for just and fair delimitation gi office ta JFD gi Thaupubu Sing Yauna Pangtopa Paugi Mifamda Campaign for Just and Fair Delimitation gi convener Jitendra Ningomban Hai Lamdam Sigi Weriba Hosiki Fibam Si Yamna Sokshin Kre Nungaitaba Togdogamada Kuki Militant Singna Bisnupur District Ki Trong Laubi Awang Laikaida Yumda Tumduna Lezaba Angang Ani Bom Pokai Henbadagi Hat Kre Mama Buna Sokpadagi Laikat Naduna Lady Karisu Kangjadriba Angang Ani Hatpi Kiba Sigi Thawong Asina Satarakiba Singadu terrorist ni Karigi Kuki terrorist na Chathabani Highway Doribano Hangli. Numit Aduda Pendraba Miamna
मियाम ngak senanaba laikai aduda leiba CRPF ta wakat puchangbada nomai kaplakpadagi numit aduda misam ani hatpi khi nonganbada sokpa masu leikidre punna mioi manga leikidre ngasi fawbada thodok sida India gi famnaiba miyam gi lusingba singna condemn tawrakrabage kuki terrorist sing asisu yokat liba makhoi mayok ta changshin ba mathau tare kokomi na tawrakpa phirepta miyam na su shaugat laga khonjel amatada punna sanction si campaign for just and fair delimitation na su shaugat lagani campaign for just and fair delimitation na April 12 da NRC amasung census ki matang da pangthokani tawramba convention adu leiba ki oiriba tangdu leitadriba sina maram oiraga yeithokle oiriba phibam sida lengak amasung lengak pu sogatlibana karamna mikok thigani hojik lamdam sida lan tauri mikok thiba matam chadri census ki matam yaithokpham thoi ngarang lengak ki wangang loina trongawida thokhibada thodokta chenaba ahum phare haina hairiba du kaya yamna sumbano hangki khoshongnerba Manipuri miyamna pinderba leiringisida aikhoibu pungning phadanabagi mong man bhai tare mi ohum phare haribse akhoi ngarang so haijekibani masi kaya na junin oibo pono haibu poto khoi ngasi samjeri phari bo hum dugi manungda ani modi hana phaduna leibani hai aduga leiba potduda aikhogi phari ba mana phari ba jaga aduga aikoi soiba thodokchi jaga dagi kam lamnabagi kam chumbage bo potusu aikoi tijinba mathau tari then aduga hoji aikoi leiba gemon haiba jaga haiba tare aikoi da nongoi kapai ba jaga aduga CRPF ke lei kem leiba adogi jaga gi praja singna haibu madamdadi tawgide operation tawgide haiba potu phongdoreba aduna nga ki toxinarga aikoi drama dorga aikoi Manipur gi miyam je pangthan bagi thabak tawirano aduga Manipur miyam nasu aseng ba khangdi makhaidi makhoina lengak po yaw kaung singna aikoi themaga nga ki hajino posida koi pangthar gumse ba posi tamjegi campaign for just and fair delimitation gi thaupuba Sunil Karamna tha asigi tang tareta misamani CRPF na hatkhiba duga asokpa amana nongalga sikhiba thodok adu numit aduda yumda tumduna leijariba sahi ama fadriba angang amaga sahi manga romta suriba amaga hatkhiba adugi thabak chatharam kiba kuki narco terrorist sing adu mafam aduda leiba CRPF amasung Assam Rifles ki post leiriba adu lalaga lakadabani maram aduna bom adu pokhai halamlaga hankibadasu lambi aduda amuk hankigadabani bom pokhai halamba phawbada thabak adu chatharam kiba sing karamna phaba ngamdribano haina CRPF camp aduda wakatpa protest tobu sankhibani maduda nomai kapthorakpadagi leikhidabani asigumba India gi proxy war gi thong asida mating phudokpa ngamdriba chief minister madi home minister miyamna pham thadu haina laurakpani haiki miyamna koki na terrorist na landara iba posigi thengani marakta rabo aikoi naknan laiba kem anudagi thokpa miyama phaba ngamdaba ise maduda Manipur praja miyamna khoishauna go miyamna piedana nakhoi lei na kargi damakta aikoi koki na terrorist se kafali bano nakhoi lei na kargi damakta aikoi migi pulsi mangali bano haibtogi khoishauna ba protest oba CRP camp da changa protest oruni protest obugi law kong tongni marakta amuka namu nongmai kapakna ni tongana ahungi pulsi amu tongana pulsi pikamna khare ana sugumba phiba mama la ibase government of India na thawoina tawba design amasina Manipur government na hausi kokomina home minister phamthado chief minister phamthado ari bisi kana Manipur as a Manipuri amoina Manipuri miyut amoina tawriba thabak se nungai ki haibagi mating am phudok to badana maram warkana makhoida miyamna phamthado adi home minister phamthado chief minister phamthado na larpui maram se moigi mating se lainabagi damukta praja miyamna khamani Tronglaubi thaudoki matungda lengaki maikaidagi Tampaki district mangada thamlakiba curfew thugaiduna lambi da lakpa miyosing police na mayum da halanbagi thabak chathakre Imphal ge khwairamban kaitel sanjen thong yauna mafam kayada police na curfew thugaiduna thorakpa miyosing faaduna lephanduna thamki lambi da lakpa gari sing khamduna curfew pass sek tokibaga loinana curfew pass yaudaba singsu detain toki adubu tangai fadaba essential service ki oinadi chadhanki
Khwaraman Kaithel da lakpa nupi singsu nupi police na lakpa gi maram hangkhibaga loinana maram sadana curfew thugaiduna lakpa sing detain tawduna thamkhi tungda miyoi sing adu amuk thadokhi Chonglawbida angang ani mihathi na hatpi khibagi thodokta pendraba miyoi amana lok baban mamangda masa matomta sizanaba changshilakpadagi police na fajan khre masa matomta sizanaba hona khiba miyoi adudi Imphal West district ki mayang langjingdagi Sanjam Apollo kawi hairi mafam aduda leiram khiba police personnel singna miyoi adu city police station da sinakhre city police station ki maikai dagi farba miyoi adu ki matang da wafam amata fongdorpadi leitri Tronglaubi thodok yaningdaba fongdoktuna kuki terrorist ki thawong aduda chenaba miyoi singi mathakta India government amasung Manipur government na chapsaba thabak laukhatkadabani haina awang potsangbam saukhat khongthang apunba nupi lupna awang potsangbam khulen community hall da wakat mifam pangthokre lekai adugi masing yamlaba miyoi sing na sathakiba wakat mifam aduda moirangi tronglaubi da kuki terrorist na sathakiba thabak adubu yaningdaba fongdokpa placard sing sizinaki Wakat mifam aduga mari leinana chawkhat khongthang apunba nupi lup awang potsangbam gi president Sobam Madhavina maralaitaba apikpa angang fawba hatpasi miyoi bagi lisat ki wang madani haiki Tronglaubi gi thodok aduda chenaba kuki terrorist singi mathakta leingak na chapsaba thabak laukhat kadabani tungda kholau kaya sulauki ꯑꯩꯈꯣꯏꯅ ꯖꯦꯁꯤ ꯀꯌꯥ ꯁꯦꯝꯃꯒ ꯂꯥꯎꯈꯤꯕ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯃ ꯆꯤꯝꯕꯥꯟꯒ ꯄꯨꯛꯅꯨꯡꯒ ꯃꯥꯟꯅꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯄꯣꯛꯆꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯕ ꯊꯣꯛ ꯂꯤꯂꯥꯁꯦ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯣꯛ ꯂꯤꯂꯥ ꯍꯥꯏꯕꯕꯨ ꯉꯔꯥꯡꯃꯛꯇꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯈꯔ ꯐꯥꯔꯦꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯈꯔ ꯎꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯐꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤꯗꯕꯗꯣ ꯉꯁꯤꯃꯛꯇꯤ ꯑꯣꯏꯊꯣꯔꯛꯏꯁꯤꯅꯦꯕ सिगुम्बा थोक लीला से स्टेट गवर्नमेंट की तौबीरगनोबा पोक्सी वार लेपीरो अखोई पुनिंगदा अवाब लेहेलिबा अकीब तुजुंग लेहेलिबा पुनमक से थादोक्तुना अखोई सेमिलों फगतननबा अखोई स्टेट से मनिंग हल्लइबसे चौखतननबा लंबीदा चंगजिननबा होनरसी हाइबसे अखोई स्टेट सरकार सिगी माइकैदा अखोई हजल हजन इंडिया गवर्नमेंट की माइकैदे अखोई नोलोकना हाइजरी हाइबा वाफम से ngasi mifamsina hanjal hanjana haijeri amukasु हन Kongpal mayai laikai da miyam na wakat mi famkhre Kongpal khaidem laikai apun banupi luba masung Kongpal Social Development Organization sindu na phamba wakat mi famadu misam hatpa yaningde NRC tawdana census toba yaroi separate administration piba yaroi haba placard sing sizna ki Delhi gi ayaba Delhi gi yakai ingeng dana akhoi gi Manipur da changjiliba akhoi gi Manipur praja akhoi gi Manipur gi thamnai ba akhoi gi Manipur sarkar gi mioi thamnai ba singsina sa isu myam ju numit khoding gi misi mina je sum thol laga di matau karamna akhoi gi sa isu tungi generation da lakadaba awaba mayam je sum tholakani habje asi khangna moina sumaina tawbase tawbidana ba mihat pasing phare habagi proof se praman se mimangda miyam gi mabungning pena ba miyam mamangda uthoga afaba mi do puthoga ain gi matungina dandi phangalaga sigumba yamna warba matamsida sigumba ihau mayam thokla isyam tang nemdhana ba sarkar gi makedagi sembiu Tronglaubi thodokpu pendaba fongdokladuna Social Worker Congress na sinduna khongmanda leiba SWC Community Hall da wakat mi famkhre wakat mi aduda save innocent people punish culprit we demand free movement root out cookie narco terrorist military crackdown should be done haina thaba placard singshu paiki wakat mi aduda sarugya kiba club asigi president athokpam Birendrana tha asigi tang taruk amasung taret ki lonaba hingnong yaida kuki narco terrorist na kaplakba bomb na panbadagi yumda tumduna leiba pikliba angang ani hat kiba siga mari leinana paliba state lenga ki spokesperson natna atai ruling MLA singna wahi maset amata phongdoktana leiba si yaningdaba phongdoki kuki singna sathariba thawong asi lali haiba fawba ngamdaba si angakpa fawi haiki Hujik atopa pusi mafam si koina khajabda political platform nate aina ngangjeri bisi adubu atopa party sing adigi atopa makamlaki different party sing na kholau thangkali sarkar da adu to ada to naro whereas akogi
पालिब रूलिंग गवर्नमेंट की स्पोक्स पर्सन अमखकना अखोई सुमाय चथरी सी चथरी हाइबखक नतना remaining all the अखोई रूलिंग MLA सिंजना why still silent मोइ खोंजेन थोप यादब चुमनगी इसासिंगसी न लैगिदबसी मोइना तौरिबसी लाली हाइबे वाफमजी हाइबे ngamdriba करिगिनो मसी हाइबियु हाइना आई वाकत मिफमसिगी अखोई मेसेज ने थमजगे Bishnupur district ki Tronglaubi awang laikai da kuki narco terrorist na bom kapsilaktu na pikliba angang ani hat kiba adugi makha tarak pa khongjang da CRPF na nomaina kapadagi ireisa ahum busu nomaina panduna laikhidaba thodok adubu pendaba phongdok laduna ngasi athokpam maira paibi apun bulup ampal thobal athokpam na sinduna athokpam kaithel da miyam na wakat mifam sathakre Stop killing innocent people, we want justice, we want NRC. Stop killing innocent children haina thaba placard sing season aduna sathakhiba wakat mi fam aduga mari leinana ampal gi president KS Kripa na kuki na khundaba mafam dana maning tamna leihale aduga maitei na taba mafam dana apha apun sing thokhanduna maitei singbu ngayok chapu manung da leiba nga gum hatning ba matamda hatpa phaning ba mawong da phabagi thawong chathaduna leiri haiki masiguma thawong si aikoi gi lengak asina tuminna aduma giengduna leiba ngamlibara hanglakli miyam gi khanba lengak ama oiduna miyam asibu amuktang di tangdu laitana leiba ngamhalu miyam gi damakta khanduna lengak pa ngamloidaba oiragana lusingba pumba fam thadok piro haina fongdorakli Hauzik paliba sarkar asina tawbiriba sibu karino kuki ki side na freedom ohele maitei dana apha apun kaya thohanuna akhoi bu gayok sapu da thamba nga gumna halingba matamda halhaliba sibu paliba sarkar asina tumina laithokuna yengduna leiba ngambili bra dainga asi phajana nga ko ngambili drobo oiragadi pham thadok biro akhoi major gi mena du hanjan duna akhoi praja bu lengak sarage haina akhoina सरकार की माइकई हाइजरी अखोई प्रजा तंगू लेकाना अमुक्तदी लेबा गमनबियो हाइना अमुका हन्नसु सरकार की माइकई थमजरी Tronglaubi tumlingaida bom kapsenduna pikliba angang ani hatkiba mamabuna sokhankiba thodok adubu yaningdaba khongjang sangshinbada miyoi ahum amasu nomaina kaptuna hatkiba kayamana sogapan nanghankiba thodok Jelarong United Committee Manipur gi maikei digi nungaitaba amadi awaba fongdorakli hiramsigi matangda Jelarong United Committee Manipur gi President Maibon Phaumaina kulai paibe illegal immigrants sing santigi wari sanariba suda leiba oirbasu kulai pairaga yummai thaba mi haningba matamda hatpada tuminna center masung state lengakna yengduna kanglup ama khaki interesta lumna lawdabadagi thodok sing asi tholakpani marmaduna manipur gi situation asida yamna lurba tanpham ama oirakpana miyam kanglup phurup CSO sing amato oina punsinduna munna khanaduna punna thengnaminaba matam oire haiki Chai hum phajalaklaba irang sida thodok kaya thokre matam gi thokpani thoksakhini haibaromda tuminna leishliba center amasung state lengakna mikhal gidamakta lumna lauraga angang yauna misi mina kaya thokpada lumna lauduna leibana makhatana kari karamba thodok tholakani haiba tamba ngamdre hairi illegal immigrants in changsilaga nungmai free the pairaga chatlaga mi kapning bada kappa haning bada hatpa aduga yummai thaning bada thaba punamak tawriba asida government si center su dungai state su dungai yinglaga leiba masi gumbagi mungda uriba asi masi tawidana khudakta Home Minister na illegal immigrants sing changsilakpa singsina nungmai pai leiba khotpa punamak suda leiba leitaba khangde suda leiba su loimak lamya moi gi su ground room do tugagadi nungmai da phagat patabani adu su de yaw do khakta habiri chumde su de yaw mi orasu peace de leiba mi orasu India government wari saba orasu nungmai do mam chadan pairaga mi hatpa oragadi phaba mastang bako simpulma ase government athu matamda pakar ningi habe wahi se thum Tronglaubi gi thodokta misi mina asokapan kaya thokhibagi thawong adubu
पेंद्रबा मणिपुर की मियामना मखल मखा कया की खोंजंग चंगशिनबगा लोइनना लंबी थिंगबना चिंगबा कया मफम पुंबदा चथरी ngarang sukrai kaitel gi akoibada leiba mafam kaya dagi haunaruba tawdana miyam hauruktuna kholau kaya laubaga loinana lambi thingbagi akanba khongjang changshilakpada security personnel singa akanba mawongda muknaba thokhi miyam adubu tankhaina ba honabada security personnel singi maikei dagi tear gas mogbom na singba singsu kapki Trong laubi awang laikai da kuki narco terrorist na bom pokhai handuna tumduna leiba angang ani hat khiba matungda central forcing leina asugumba thodok thogaliba karigino haiduna CRPF da pendraba kholau laubada CRPF na nomai kaptorpada mioi hum laikhidraba kayaman soktuna leiriba si pendaba phongdoktuna amadi thodok adu da laikhidraba singi mafamda awaba phongdokpa maira katpagi Thonibagi Thoram, Nupi Saukat Kongthang Lup, Awang Kuno Youth Development Association, Awang Kuno Maya Lekai the Bang Tokre. Sarugyaki Nupi Yamana, Manipura Tuklibi Rang say Central Forcing na Ngakpi Senbigani Haiduna Laklaga, Maite Sing the Onshindana Nomai, Kapagi Tawoni, Asuguma Central Forcing Misang Mikai Naiva Tawongasi, Yanning de Haiki. Central Force thamduna akhoi bazabu miyambu ngakhan thamiba makhoi na ngakpa ngamdrabania akhoi jo akhoi gi ikuta khulai bibiro moina ngakpa gi mahuta akhoi isana khulai paiduna akhoi yelong je akhoi kanjarage haiba wafam je ngasi gi paliba sarkar sida ai thamjari Bisnupur district ki Trong Lobby awang laikai da kuki terrorist na bom ge attack chatharakpada pikli chahi manga gi nupa macha amaga tha manga gi nupi masa amaga Masin Manabu Tamtina Hatok Pagaloinana, Mamabu Natina, Asokapan and Kiba Tawong Adubu, Friendship Organization Moirang Yaning the Bofongdorkli. Kwashauner Bamiam na Horokpa Ihoda, P. Gelmon the Leba, CRPF na Nomai Kaptorokuna, Misam Mio Humbu Hat Kiba Tawong Adubushu, Yaning the Bamadi Pen the Bofongdorkli. Tawdok Sing as the Lake Hidraba Mio Singamadi, Pikliba Angang. Anina Laikidabada, Friendship Organization Namakoigi Lehuriba Imung Masung, Imungi Awabadasu, Sarugyari. Loinana Laikidraba Singi Mafam da Awaba Fungdo Pugitoro Mamashu, Organization ki President M. Noren Lusingduna, Pangthokre, Heidi. Nasi India Pumba the Pangthok Nariba, Valor De Thoram, Chamanifum de Shuba, CRPF Headquarter Lampel Patasu Pangthokre. Thoramaduda, Chamanifum de Suba, Battalion CRPF, Second in Command Omnath Chatras, Battalion ki Deputy Commandant Kushawa, Assistant Commandant Vinod Kumar, SMTS Bimol Sarugyaki. Martyrs Memorial da Laikatuna Guard of Honor Piduna Gai Kumnabasu Udki. Puna Wasak Lominaba Blood Donation Camp na Singbusing Pangtokpana, Mapungoiba Thoramoiki. Second in Command Omnath Chatras na Lisingamachamapol Humpu Mangada, Indian Border Ngak Nanaba, Sardar Post Laiba CRPF ki apikba contingent na, Masing Yamlaba Pakistani military singa Kut Thoknaduna. Pakistani military kuntra mangarom hatkiba madi mariba ki damak CRPF tarukna thawai thakiba thodok adugi matamda wafam sing phongdokhi Tronglaubi thodok Manipuri Welfare Society of Arunachal Pradesh na yaning da phongdorkle thongsi pangdaba humanity violation toba moral amasung civilization ki value thugai bani hairi Security Force na misam hat kiba thodok adubu pendaba phongdokli miyamgi iho namthabada ehenba force sijunaba yabangam loi mari leinaba authorities singna kanba thabak lokhatuna law and order ngaknana bokhonagada thodok sing asi tigatuna asumba wayal puthokadabani leikhidrba singya wabada society asna saruk yari haidi hoji pawgi maraktana break matang lominase Dada Give me a kigano. Other become more. Sigi said, next time, did not check in the Luxilla come over in it. Dadarang se juhar habaga amta kidrabo Asumna, Mayam na Machelbo option to go. Basiki, you must move. Asuya non talk of the gi. Exit DMT not shelly. Exit DMT is all happening not talk of the same money. The Zerman technology seen of na concrete topic in our Matamda, a bundle of Mukana angle at lake. Exit DMT. Strength is in the way. Matam ginungsit nung sa amadi ay nga sana maram moiraga lok tungba amadi kuba na singba tatana tohali pumna magsibu kudak tapahan ba ngamlaba kapidon kap siraf 100% herbal product ni lok kuba na natana nakmahi siyalaba amadi kangnaw maring chatlaga lok kangku kuraba kapidon kap sirap tagpiyo kapidon kap sirap
Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Bracket tungda amona taram noksari makha tarakpa pau pizari. Tronglaubi thodok miyobagi minungsi wangmada satakhiba fatraba minungsi yaudaba thawong amani thodok asigi tungda Pendraba miyamna anakpada leiba CRPF ki posta changshilakpada nongmai kapthorapgi thodokta misam ahum hatkhiba madi kaya amana sogapan nanghankhiba thodok adubu National People's Party NPP Manipur State Unit na kanna yaningdaba phongdorakli. Party asigi senior VP Dr. PH Jila Sanana Kuriekpi duna thadropa cherolamada laikhidraba pikliba angang anigi mafamda awaba phongdokpaga loinana laikhidraba sing adugi awabada party asna saruk yari hairi thasagi tarukta ukrul district gi sana kaithel da thokpa nongmai amasung bomna chingba kaya kapsinduna mafam aduda leijaba misam singbu ki tujungba puhankiba thong adubusu condemn tawi hairi thodok sing asi kanana karigidamakta thokhalibano amasung January bamiyo sing adu laingak asin thigatuna matik chaba logi oiba chairak fanghalu hairi Laibak thiba thodok amada tronglaubi bom kapsinduna minungshi leitana pikliba angangani bu mihathina hatkibabu Janata Party State Unit na awaba phongdokli awaba taraba imung manungi awaba dasu saruk yari haina Manipur State Unit ki Secretary KSS Ratan Kumar Singh na thadorok par cherolamana hairi Pendraba miyamna yaningdaba khongjang changshinbada CRPF na nongmai kapthoroktuna miyoi hungi punsi manghan khibabu su akanba mawongda yaningdaba phongdorakli khongjang asi changshinbada asokapan nanglaba sing athubada hanagi punsida hanjalakpu oirasanu hairi BJP government amasung state government na akanba thabak laukhattuna makhata na asiguma thodok thoktanaba honabiu changshilakliba census ki thabak asi NRC tawraba matungda census pangthokadabani state amadi central government na asuk kuiraba irang sibu nathaiduna thambagi maram karino hanglakli ingtapa lamdam ama oihanbada lawpham thokpa thodang lobiu hairi Moirang Tronglaubi awang laikai da rocket attack torokpada chahi nauriba ngang machan manau laikhidaba masung mamana yamna sathina soktuna leiriba si 14 CSO kanglai pakna thamoi shokna nungaitaba phongdorakli amadi imung manunggi awabada saruk yari hairi warakliba tangdu leita da fiwam sina lila isai nongmai masung thabal chongbana chingba chakcha haijanaba amadi makhal khudingmaki harau kumhai sing Manipurda Kudaktagi matam kaktana 14 CSOs kanglai pakna thingba thamle hairi hauzik wariba khusem gi wathok lanthok ki daita pumba leidiba lengak sigi MLA minister singna pugadabani maramdi mokoi masel lingjel manadabadagi ngasi fawbada kuki terrorist sing asina maning tamna landaba ngamlakpani ngasi maglamdam sida warakliba phiwam sing asi kupna yenglaga hauzik wariba MLA minister singna masa gi chapsaba firep adu leibak miyamda athuba matamda khanghan bagal loinana tamthiraba mihat mipun kaya leptan satharakliba kuki narco terrorist singi mathakta akan bathabak paikhat anaba khonadrabadi miyam gi asawba pumba hauzik leidiba MLA minister singi mathakta haitharakani hairi thokliba thodok wathok sing asi loishinbagi mohota party singi office amasung MLA minister sing masa gi yumda security singna ngak senba adu khakna miyam gi ihawasibu nanthokpa ngamloi hairi Tronglaubi thodok Manipur sanura lamjing lub Bisnupur district masal nasu akanba mawngda yaningdaba phongdokli lamdam sigi pendraba khoishaunarba miyamna iho horakpada thodok thokfamda leramba central force singna mob control tobagi mingda khongjang jangshiliba miyamda nongmai kapsinduna miyoi hom hatkhiba amasung asok panang hankiba thawong adubu yaningde hairi athubada mara leiba sing matik chaba chairak pigadabani hairi Hauzik loisilakpada maru oiba pau amuka suhana pizari Central Force leibiranu haiduna tidim lambidagi yamlaba miyamna Chief Minister Banglo tamna thomjilakre
lamdam asida ing tapa purakpa ngamdaba ruling politicians singna khudakta makoina pairiba pham adudagi resign tauba mathau tai haina taragi saisugi convener Haidem Mani na haikre angang ani hatpada chenaba fare haribasi kayam yamna achumbano haina JFD ki convener Jitrendra Ningombana hangle amasung curfew thugaiduna lambi da lakpasing police na mayum da halankhre masigal oina hausa fawbagi oina di ISTV news matang sida loishinjari meeting tabiri bapuna makku amuka hana kurumjari